ꯑꯍꯥꯟꯕꯛꯇꯗ ꯌꯦꯡꯕꯤꯔ ꯃꯌꯥꯝ ꯄꯨꯔꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ꯉꯁꯤꯗꯤ ꯄ꯭ꯂꯥꯎ ꯑꯃ ꯇꯧꯁꯜꯂꯦ ꯌꯦꯟꯒꯤ ꯄ꯭ꯂꯥꯎ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯑꯃ ꯇꯧꯔꯦ ꯈꯥꯃꯦꯟꯁꯤꯟ ꯇꯤꯜꯍꯧ ꯊꯕꯤ ꯆꯥꯛ 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 ꯆꯤꯛꯄꯤ ꯃꯑꯣꯡꯗ ꯊꯝꯖꯜꯂꯦ ꯅꯣꯡꯁꯨ ꯃꯪꯂꯤ ꯃꯪꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯁꯤꯠꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯤ ꯁꯤ ꯃꯔꯛꯁꯤꯗ ꯆꯥꯊꯔꯛꯑꯒꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯍꯧꯕꯗꯁꯨ ꯆꯥꯅꯤꯡꯉꯤ ꯂꯥꯏꯔꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯏ ꯀꯥꯏꯅ ꯍꯥꯎꯔꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯃꯅꯝꯁꯤꯁꯨ ꯍꯥꯞꯄ ꯌꯥꯔꯝꯃꯗꯤ ꯐꯗꯧꯅꯤ ꯄꯨꯜꯂꯦ ꯄꯨꯟꯗꯅꯕꯨ ꯁꯤꯒꯦ ꯇꯧꯔꯦ ꯊꯥꯎꯗ ꯌꯦꯟ ꯍꯥꯞꯄꯒ ꯊꯣꯡꯕ ꯊꯥꯎ ꯌꯥꯝꯃꯦ
ꯑꯩꯅꯅꯦ ꯃꯐꯣꯟ ꯍꯩꯊꯒꯗꯕꯗꯅꯦ ꯊꯥꯎ ꯉꯥꯛꯇ ꯍꯩꯊꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯊꯛꯇ ꯇꯥꯎꯔ ꯂꯩꯕꯗꯣ ꯍꯣꯏ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯃꯩ ꯃꯝꯃꯒ ꯆꯥꯖꯔꯛꯑꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ ꯃꯩ ꯃꯨꯠꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯆꯥꯊꯣꯛꯈ꯭ꯔꯕ ꯑꯣꯏꯅ ꯇꯧꯔꯦꯅꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯆꯥꯗꯤ ꯆꯥꯈꯤꯗꯕꯅꯤꯗ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯔꯛꯄ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯔꯝꯖꯒꯦ